Manipur Top Channel di mapan goiba pauda mayamda khatang update share tawjage ngasi June gitang 13 da Amot Akei Puba Gari da asiba haksang purakpa Wathok Oire COVID-19 nabu oirangbadaba miyoi amagi asiba haksang adu Utralada Municipal Corporation gi Amot Akei Puba Gari amada langsilaga Phurakhre thawdo adu lebak Wathok Oire amasum thijinbagi thabak ama sathanaba authorities na order tawkhre Police amasu municipal workers sing asi baksang adubu adumna Amot Akei Gari da purakhiba adu COVID-19 kibadagi oiramba yai adubu madu oiraba phawbada makoi PPE kit sing soidanamak setkadabani investigation ama sathaba hokre thabak lakhwatkani haina pawgi miyoi singda Barampur SP Deb Ranjan Burman haiki thawdo adu maduda leiriba policeman amasu municipal corporation workers sing adugi section daba amasum wakhal yaudabagi thawongni asi baksang adubu Amot Akei Gari da purakhi madu utpa video adu ai isamak amadi district administration ure haina SP na makhataki thawdo adu Barampur district ki utralawagi tehsil gate manak thokibane asiba mi adu Anwar kawi haina masakhang ngamkhre Policemen sing amasu municipal workers sing na COVID-19 nabadagi sihiba oiramba yaba miyoi adugi haksang adu Amot Akei Gari manungda langsin kibadu video amana mek seng utkhi haina su pawsina makhatana phungdukli